ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 3ꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠꯀꯤ ꯈꯣꯡꯖꯪ ꯃꯇꯝ ꯈꯔ ꯍꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯩꯇꯩ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ CMUCꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯅꯕ ꯅꯤꯡꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ CMUCꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯄꯣꯏꯟꯠ 6 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕꯗ ꯉꯔꯥꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄꯣꯏꯟꯠ 3 ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯔꯥꯡ ꯊꯥꯖꯕ ꯄꯤꯔꯛꯄ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯒꯤ ꯑꯍꯥꯟꯕꯗ ꯗꯤꯁꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯜꯂꯒꯅꯤ, ꯑꯅꯤꯁꯨꯕꯗ IDPꯁꯤꯡꯒꯤ ꯇꯦꯝꯄꯔꯔꯤ ꯁꯦꯇꯜꯃꯦꯟꯠꯀꯤꯗꯃꯛ ꯂꯩꯔꯤꯕ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡꯗ ꯊꯥ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯪꯍꯜꯂꯒꯅꯤ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ DCꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯈꯛꯀꯤ ꯑꯣꯏꯕ ꯑꯣꯐꯤꯁ ꯑꯃꯁꯨ ꯍꯥꯡꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯄꯣꯏꯟꯠ 3 ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔꯁꯤꯃ ꯊꯣꯛꯂꯦ, ꯑꯍꯨꯝꯁꯤꯃ ꯑꯣꯔꯗꯔ ꯊꯣꯛꯂꯦ, ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯍꯨꯝꯁꯦ ꯑꯣꯔꯗꯔ ꯊꯣꯛꯂꯛꯄꯗꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯦꯖꯤꯇꯦꯁꯟ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯊꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯄꯣꯏꯟꯠ 3ꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯄꯦꯀꯦꯖꯁꯦ 2023ꯗꯒꯤꯅ 2025 ꯐꯥꯎꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯗ ꯕꯦꯅꯤꯐꯤꯁꯤꯌꯔꯤꯁꯦ ꯀꯔꯤꯃꯨꯛ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯨꯗꯦꯟꯠ ꯄꯦꯀꯦꯖꯁꯦ ꯁ꯭ꯀꯣꯂꯔꯁꯤꯞ ꯁꯤꯁꯇꯦꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯞꯇꯥ 3-4 ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯀꯦꯝꯞ ꯃꯦꯅꯦꯖꯃꯦꯟꯠꯁꯨ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯁꯤꯗ ꯂꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯦ꯫ ꯂꯥꯏꯚꯂꯤꯍꯨꯗꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯦꯅꯦꯜꯗ ꯈꯔ ꯑꯃ ꯆꯠꯊꯔꯤ, ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯟꯒꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯞꯇꯥ ꯑꯃꯅꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯅ ꯄꯣꯏꯟꯠ 3ꯁꯦ ꯃꯣꯏꯅ ꯊꯝꯕꯤꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯏꯟꯠ 3ꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯊꯥ ꯃꯅꯨꯡꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯩꯇꯩ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯟꯗꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ IDP ꯀꯦꯝꯞ ꯀꯃꯤꯇꯤ, CSOs, ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯄꯨ ꯆꯨꯔꯆꯥꯟꯄꯨꯔ ꯃꯩꯇꯩ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫